Online Manipurgi Ayuki Pau Yengbiriba Pumnamak Puthoi Laisramna Khurumjari Ahanbada Maruiba Pau Naga Political Solution Purakpada Thengtha Halibasi NACN na Ntte India nani Q2 Naga Political Solution Purakpada Matam Thengtha Halibasi NACN na Ntte India Government ni haina NACN IM gi President Q2 na Phongdoragli Naga Republic Dega Mari Lenana Thadorok Pacharol Amada President Q2 na hai ngasi haiba numit asi Nagali miyam gi khwaidagi chawthok chaningai oiraba numit aduni ngasi dagi chahi nifuga manga gi mamangda numit asi da isana isagi laibak lengak chare haina proclaim tawkhibani international political system amasung yelomi singining tambabu ikai khumnaba haiba principle adugi makhada isagi political right amagi damak aikhoigi lenga ama semjakhiba numit adubu Aikoina Naga Republic Day haina ningsing thoram pangthokli isagi ningkha tamnaba hotnabada aikoina aggressor singi mafamda ngak nonjara haiba international principle adugi makhada ngasi shulengdina Naga miyamna lepli hairi Naga Republic Day haiba si kumja 1947 gi August 14 gi Naga Independence Declaration amasung kumja 1952 gi Naga plebiscite pu ikai khumnana baloinana asi masigi asengba symbol amani haiba Naga mipum khudiman ningsingminasi Nagagi asigumba historic oiraba documents sing ngasishu New York ki UN archives chaleng dana lairi masimakna Naga singbu chahi 64 rom asi namthaduna lakli haiba mayek sengna takli hainasu President Q2 gi warol aduna makatari ningtamba Naga session amagi damak sathakhiba lanthengda thawai katkhrabai khoigilan mi sing freedom fighters sing amadi ningtamba Naga nation amagi damak thawai pamukhidaba Naga Khudingmakki mafamda asigumba numit asida ikai khumnaba uchari makhoi hotna jaman amadi hanba leitaba thaunana ngasi fawba Naga freedom movement gi mayon chumduna lakhibani aikhoina matam pumbada makhoi gi khudung induna chatkani haiba wafamsu thamlakli Naga gi ipai puna thambiramba lamda leijariba natural resource kaya India government na leptana lokthokna hotna duna lakli haiba wafam thambaga loinana Naga gi lamda India government na petroleum explore honarakpagi mayokta maunaga Naga community na khongpham chena lepkiba simakna Naga national identity bu mayek singna masak takli haina su Q2 na phongdorakli Numidang helicopter paibadagi mipaina khre ngasi nungthildagi hauraduna numidang pung nipan helakpa phawbada kangladagi paikhalakpa helicopter singna Imphal airport ki mathakta landuna kha pangna Paithok Paisin torko uba amasung paibagi makhol taba singna kari karama thokdok thoklabage amasung tholakadage haiduna mipaiba pukna khre Numidang phawbada Imphal amasung TURE Chanpur mafam singda helicopter paibagi makhol tabani hairi thawdosigi matangda pauche asina airport ta deploy toriba police personnel singda hanglubadadi airport sida night landing townabagi damak trial tawduna Paithok Paisin tawbani haina khumlakhi ai khumbani ustegi lakhocherake junta gi lanmi amadi people defense force PDF ka khuthokna bada junta lanmi nifu hena shiramba yai hairi Supreme Court ki Judge and Koteshwar TURE Chanpur district ta khong thangjilakpa yaroi TURE Chanpur district bar association Boljang Khuldagi Khusukulai Singh Fagatle Police Control Room Nangasi Numidang Thorak Patirol Amada New Kaithelman BPS ki Manung Chanba 0. and Boljang Village Track Tagi Magazine ka Konaba SLR Ani .22 mm gi Magazine ka Konaba Country Made Pistol Ama Pompi Ama Country Made Rifle Ani Amasung Mortar Bomb Taruk na Chingba Fagatle Hairi Manipur gi issue Irai Laiba issue nate RSS Manipur gi issue asi irai laiba issue amadi nate adumak poster asigi miya mausagi punsida hanjilakna ba Rashtriya Swayam Sevak RSS na su angamba thakta thodang loduna honari haina asigi Joint General Secretary Manipur CR Mukunda na phongdokre ngasi dagi numit humni chupna Bengaluru da pangthokadaba RSS All India Pratinidhi Sabhaga mari leinana paumi singa unaba amada CR Mukunda na thaki wafam asi phongdoladuna mahang hai Manipur da tha kunlom oirakli ba Fibam asi Hekta laksenduna mahusagi punsida purakpa haibasi taraiba natte isu asigi mapung phaba warusinama purakpada matam kharadi adumak changani Manipur gi isu asida RSS na sukup na yengsinduna lagli amadi Sasge gi Kedar Singh state asida laiduna angamba thakta tawba yaba thabak sing tawri haiba wafam thamki mahangna makhatarduna hai central government gi maikaidigi maru oina khara amana political oina aduga khara amana administrative oina lorkpa warep singna ngasi Manipur miyam gi damak karigumba asa amadi uba fangle adumakpo organization ama oina sakya asigi maikaidagi Manipur da mapung fana mausagi punsida purakpagi matam khara adumak changani haina khali social organization ama oina RSS na Manipur da muknariba community anigi marakta yasinaba ama puraknaba pandamda community anima kilo chingba singa Imphal da Guwahati da amadi Delhi da famina duna wari sanaba laikre masina kanaba kharadi adumak phangba ngamki
ꯍꯧꯖꯤꯛꯁꯨ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯁꯣꯜꯚ ꯇꯧꯒꯗꯕ ꯏꯁꯨ ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ ꯋꯥꯔꯦꯞ ꯈꯔꯅ ꯁꯦꯟꯇꯔꯅ ꯂꯧꯖꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤ ꯆꯥꯟꯅꯅꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ꯫ RSSꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ IDPꯁꯤꯡꯗ ꯆꯥꯅ ꯊꯛꯅꯕ ꯃꯇꯦꯡ ꯄꯤꯕꯗ ꯅꯠꯇꯅ ꯏꯃꯨꯡ ꯑꯃꯗ ꯅꯣꯡꯃꯗ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯃꯇꯦꯡ ꯄꯤꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡ ꯀꯔꯤꯒꯨꯝꯕ ꯑꯍꯣꯡꯕ ꯈꯔꯗꯤ ꯂꯥꯛꯂꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯕ ꯂꯩ꯫ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚꯂꯤ ꯈꯔꯗꯤ ꯔꯤꯖꯣꯜꯚ ꯇꯧꯕ ꯉꯝꯂꯒꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯊꯥ ꯀꯨꯟ ꯐꯥꯖꯤꯜꯂꯛꯂꯕ ꯏꯊꯅꯤꯛ ꯚꯥꯏꯑꯣꯂꯦꯟꯁ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯟꯕꯗ ꯃꯇꯝ ꯈꯔꯗꯤ ꯆꯪꯒꯅꯤ ꯍꯥꯏꯅꯁꯨ RSSꯀꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯅꯤꯄꯨꯔ CR ꯃꯨꯀꯨꯟꯗꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈꯥ ꯑꯃꯁꯨꯡ ꯑꯋꯥꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯒꯦꯞ ꯑꯃ ꯂꯩꯕꯒꯨꯝ ꯇꯧꯔꯤꯕ ꯑꯁꯤ ꯁꯦꯝꯖꯤꯟꯅꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ RSSꯀꯤ ꯄꯥꯟꯗꯝꯅꯤ꯫ ꯂꯩꯔꯤꯕ ꯈꯦꯟꯅꯕ ꯑꯁꯤ ꯑꯌꯥꯝꯕꯅ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯃꯣꯇꯤꯚꯦꯠ ꯑꯣꯏ꯫ ꯃꯔꯨ ꯑꯣꯏꯅ ꯂꯦꯡꯒ꯭ꯋꯦꯖ ꯑꯃꯗꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯑꯁꯤꯅꯁꯨ ꯃꯔꯨꯑꯣꯏꯕ ꯑꯃ ꯑꯣꯏꯔꯤ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒꯤ ꯋꯥꯐꯝ ꯅꯤꯡꯁꯤꯡꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯑꯣꯄꯣꯖꯤꯁꯟꯗ ꯃꯊꯪꯒꯤ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯊꯕꯛꯇꯤ ꯔꯦꯁꯤꯑꯣꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯕ ꯂꯩꯈ꯭ꯔꯦ꯫ ꯈꯨꯗꯝ ꯑꯣꯏꯅ ꯁꯥꯎꯊ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯈꯔꯒꯤ ꯑꯣꯏꯅ ꯂꯣꯛ ꯁꯚꯥꯗ ꯑꯀꯛꯅꯕ ꯁꯤꯠ ꯃꯁꯤꯡ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯂꯣꯛ ꯁꯚꯥ ꯑꯦꯛꯁꯄꯥꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯍꯣꯡꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯂꯩꯔꯤꯕ ꯏꯁꯨ ꯑꯁꯤ ꯌꯥꯝꯅ ꯏꯪ ꯇꯞꯅ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯊꯝꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯉꯁꯤꯗꯤ RSSꯀꯤ ꯀꯦꯗꯔ ꯀꯣꯔ ꯑꯃ ꯂꯩꯗꯨꯅ ꯍꯥꯟꯅ ꯁꯪꯘ꯭ꯌꯒꯤ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯁꯣꯜꯂꯝꯕ ꯇꯥꯃꯤꯜ ꯅꯥꯗꯨ, ꯋꯦꯁꯇꯔꯟ ꯑꯣꯔꯤꯁꯥ ꯑꯃꯗꯤ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯃꯐꯝ ꯈꯔꯗ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯜꯂꯦ꯫ ꯍꯧꯈꯤꯕ ꯆꯍꯤ ꯇꯔꯥ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯁꯪꯘ꯭ꯌꯒꯤ ꯊꯕꯛ ꯇꯧꯔꯝꯕ ꯑꯄꯟꯕ ꯑꯌꯦꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯃꯤꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯉꯁꯤꯗꯤ RSSꯀꯤ ꯑꯣꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯏꯕ ꯑꯃꯗꯤ ꯆꯌꯣꯜꯒꯤ ꯑꯣꯏꯕ ꯀꯦꯗꯔ ꯄꯨꯟꯅ 1,15,276 ꯂꯩꯔꯦ꯫ ꯗꯦꯂꯤ ꯑꯦꯛꯇꯤꯚꯤꯇꯤꯗ ꯀꯦꯗꯔ 83,129ꯗ ꯍꯦꯟꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯍꯧꯈꯤꯕ ꯆꯍꯤꯗ ꯀꯦꯗꯔ 10,000 ꯍꯦꯜꯂꯦ꯫ ꯆꯌꯣꯜꯒꯤ ꯑꯣꯏꯕ ꯑꯦꯛꯇꯤꯚꯤꯇꯤꯗ ꯀꯦꯗꯔ 32,120 ꯂꯩꯔꯦ꯫ ꯃꯁꯤ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯀꯦꯗꯔ 4,430 ꯍꯦꯟꯒꯠꯂꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯈꯤ ꯑꯃꯗꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯠꯊꯒꯗꯕ RSS ꯑꯣꯜ ꯏꯟꯗꯤꯌꯥ ꯄ꯭ꯔꯇꯤꯅꯤꯙꯤ ꯁꯚꯥ ꯑꯁꯤꯗ ꯂꯧꯒꯗꯕ ꯋꯥꯔꯦꯞꯁꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯋꯥꯐꯝ ꯀꯌꯥ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯆꯨꯔꯆꯥꯟꯄꯨꯔꯗ ꯅꯨꯄꯤꯃꯆꯥ ꯑꯃ ꯁꯤꯅ ꯐꯪꯕꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯊꯧꯔꯥꯡ ꯍꯦꯟꯅ ꯀꯟꯈꯠꯈ꯭ꯔꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯆꯨꯔꯆꯥꯟꯄꯨꯔ ꯇꯥꯎꯟꯗ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯄꯤꯛꯂꯤꯕ ꯅꯨꯄꯤꯃꯆꯥ ꯑꯃ ꯁꯤꯅ ꯐꯪꯕꯗꯒꯤ ꯍꯥꯟꯅ ꯎꯪꯈꯠꯅꯕ ꯐꯤꯕꯝꯗ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯦꯟꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕ ꯆꯤꯡꯅꯕ ꯂꯩꯕꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯉꯥꯛꯁꯦꯟꯕꯒꯤ ꯊꯕꯛ ꯍꯦꯟꯅ ꯀꯟꯈꯠꯈ꯭ꯔꯦ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯃꯁꯥꯒꯤ ꯆꯍꯤ 9 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯃꯟꯗꯩ ꯀꯤꯝ ꯀꯧꯕꯤ ꯖꯣꯃꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯅꯨꯄꯤꯃꯆꯥ ꯑꯃ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 6ꯇꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯕ ꯃꯇꯨꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯤꯅ ꯐꯪꯂꯦ꯫ ꯑꯁꯤꯕꯨ ꯍꯛꯆꯥꯡ ꯄꯨꯂꯤꯁꯅ ꯂꯧꯈꯠꯂꯒ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯊꯝꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤꯃꯆꯥ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯝꯐꯥꯜꯗꯒꯤ ꯆꯦꯟꯈ꯭ꯔꯒ ꯆꯨꯔꯆꯥꯟꯄꯨꯔꯗ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯍꯥꯛ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 6 ꯑꯗꯨꯋꯥꯏꯗꯒꯤ ꯊꯤꯕ ꯈꯪꯗꯕꯗꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯍꯥꯛꯄꯨ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯇꯨꯡꯗ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯑꯉꯥꯡ ꯑꯁꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯃꯅꯥꯛꯇ ꯁꯤꯅ ꯐꯪꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯃꯥꯡꯊꯣꯡꯗ ꯏ ꯊꯣꯛꯂꯝꯕꯗ ꯅꯠꯇꯅ ꯃꯉꯛꯁꯝꯗ ꯊꯧꯔꯤ ꯂꯥꯈꯠꯄꯒꯤ ꯃꯃꯤ ꯇꯥꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯁꯤꯕꯨ ꯀꯅꯥꯒꯨꯝꯕꯅ ꯐꯥꯔꯒ ꯔꯦꯞ ꯇꯧꯔꯕ ꯃꯇꯨꯡ ꯍꯥꯠꯄ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯃꯤꯁꯤ ꯑꯁꯤꯕꯨ ꯖꯣꯃꯤ ꯃꯥꯗꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯄꯤꯛꯂꯤꯕ ꯅꯨꯄꯤꯃꯆꯥ ꯑꯁꯤꯕꯨ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯐꯥꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯒꯗꯕꯅꯤ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯔꯛꯂꯤ꯫ ꯅꯨꯄꯤꯃꯆꯥ ꯑꯁꯤꯅ ꯁꯤꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯐꯝꯗ ꯏ ꯇꯥꯔꯝꯕꯒ ꯂꯣꯏꯅꯅ ꯃꯉꯛꯁꯝꯗ ꯁꯣꯛꯄꯒꯤ ꯗꯥꯛꯐꯝ ꯂꯩꯔꯝꯃꯤ ꯍꯥꯏꯅꯁꯨ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯂꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯟꯗꯩ ꯀꯤꯝ ꯋꯦꯃꯥꯛ ꯑꯦꯀꯥꯗꯃꯤꯗ ꯀ꯭ꯂꯥꯁ 2 ꯇꯝꯂꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯂꯩꯈꯤꯗꯕꯗ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯋꯥꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯖꯧ ꯁꯅꯥꯄꯣꯡ ꯄꯣꯜꯄꯤ ꯀꯨꯀꯤ ꯋꯨꯃꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯔ ꯋꯨꯃꯦꯟ ꯔꯥꯏꯠꯁ ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯖꯤꯂꯥꯏ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯤꯍꯥꯠ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯆꯨꯔꯆꯥꯟꯄꯨꯔ ꯇꯥꯎꯟꯗ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯗꯒꯤ ꯃꯥꯔ ꯑꯃꯁꯨꯡ ꯖꯣꯃꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯗꯨꯅ ꯃꯤꯁꯤ ꯃꯤꯅꯥꯏ ꯌꯥꯎꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯨꯅ ꯉꯁꯤ ꯐꯥꯎꯕ ꯀꯔꯐ꯭ꯌꯨ ꯊꯝꯕꯒ ꯂꯣꯏꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕꯅꯤ꯫ ꯈꯪꯍꯧꯗꯅꯉꯔꯥꯡ ꯄꯤꯛꯂꯤꯕ ꯅꯨꯄꯤꯃꯆꯥ ꯑꯃ ꯃꯥꯡꯈ꯭ꯔꯕ ꯃꯇꯨꯡ ꯁꯤꯅ ꯐꯪꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯛꯇꯅꯕ ꯍꯦꯟꯅ ꯑꯀꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫